ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯀꯗꯔ ꯈꯔ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯁꯟꯅꯦ ꯍꯥꯏꯗꯨꯅ ꯁꯤꯖꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕꯅꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯀꯗꯔ ꯈꯔ ꯇꯧꯗꯨꯅꯅꯦ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯏꯍꯦ, ꯑꯩꯒꯤ ꯑꯔꯥꯡꯕꯤꯒꯤ ꯅꯤꯡꯉꯥꯏꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯈ꯭ꯔꯒꯅꯦ ꯆꯠꯂꯣ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯇꯧꯔꯤꯕꯁꯦ꯫ ꯃꯥꯝ ꯇꯣꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯁꯦ ꯉꯁꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯇꯧꯔꯤꯕ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯥꯡꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏꯕ꯫ ꯑꯣꯏꯔꯔꯣꯏ, ꯉꯁꯤ ꯃꯥꯝ ꯇꯣꯃꯥꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯂꯣꯏꯁꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯃꯥꯝ ꯇꯣꯃꯥꯟꯁꯨ ꯍꯌꯦꯡꯗꯤ ꯄꯣꯠ ꯊꯥꯒꯅꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯥꯝ ꯇꯣꯃꯥꯗꯅꯦ ꯍꯌꯦꯡ ꯉꯟꯅ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯃꯨꯛꯇ ꯍꯥꯏꯅꯔꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯑꯔꯥꯡꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯩ ꯀꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤꯅꯦ ꯂꯥꯡꯒꯣꯜ ꯑꯁꯦ ꯍꯦꯛ ꯂꯧꯊꯣꯛꯇ꯭ꯔꯤꯐꯧꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯦꯕ꯫ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯆꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯅꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯝ ꯇꯣꯃꯥꯟꯒꯤꯁꯨ ꯍꯌꯦꯡꯗꯤ ꯄꯣꯠ ꯊꯥꯒꯅꯤ ꯉꯁꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯍꯣꯏ ꯌꯥꯅꯤꯅ ꯍꯥꯏꯗꯣꯛꯎꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯝꯒꯗꯧꯔꯤꯕꯁꯦ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ꯫ ꯍꯟꯇꯛ ꯃꯔꯛꯁꯦ ꯃꯤꯒꯤꯅꯦ ꯈꯣꯟꯊꯤ ꯌꯥꯝꯅ ꯆꯥꯔꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯁꯟ ꯑꯔꯥꯡꯕꯤꯁꯤꯒꯤ ꯍꯥꯇꯛꯇ꯫ ꯑꯁ, ꯑꯩꯅꯦ ꯁꯟꯒꯁꯦ ꯑꯃꯠꯇ ꯂꯣꯏꯔꯒꯨꯝꯁꯤꯔ ꯈꯪꯗꯦꯗ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛꯅꯦ ꯌꯨꯝꯗ ꯐꯝꯗꯨꯅꯅꯦ ꯂꯩꯊꯣꯛꯑꯁꯤꯔ ꯈꯪꯗꯦꯗ꯫ ꯃꯥꯝꯃꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯉꯁꯤ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯣꯏꯁꯟꯖꯔꯒꯦ ꯃꯥꯝꯃꯒꯤ ꯏꯪꯈꯣꯜ ꯄꯣꯠ ꯊꯥꯒꯅꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯊꯥꯕꯤꯔꯣ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯟ ꯑꯔꯥꯡꯕꯤꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯛꯇꯅ ꯃꯥꯝꯃ ꯂꯦꯞꯈꯤꯕꯗꯒꯤꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯠꯂꯣ ꯁꯨꯡꯌꯥ ꯌꯥꯗꯕꯤꯗꯣ ꯑꯗꯨꯃꯛ ꯍꯦꯛꯇ ꯇꯧꯔꯛꯄ꯫ ꯑꯗꯨꯅ ꯃꯥꯝꯃꯒꯤ ꯏꯪꯈꯣꯜꯗꯣ ꯑꯩꯁꯨ ꯂꯣꯏꯁꯟꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥꯝꯃ, ꯁꯥꯎꯕꯤꯕ ꯌꯥꯗꯦ꯫ ꯍꯌꯦꯡꯗꯣ ꯑꯩ ꯉꯟꯅ ꯂꯣꯏꯁꯟꯖꯔꯒꯦ ꯃꯥꯝꯃ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯉꯁꯤ ꯂꯣꯏꯁꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯣꯠ ꯊꯥꯅꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯁꯨ ꯅꯤꯛꯄ ꯆꯠꯂꯨꯔꯦ ꯉꯁꯥꯏꯅ꯫ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯈꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤ ꯑꯃ꯫ ꯑꯩꯒꯤꯗꯤ ꯏꯪꯈꯣꯜ ꯑꯗꯣ ꯉꯁꯤ ꯈꯣꯏꯕ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯤꯛꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯊꯧ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯇꯉꯥꯏ ꯐꯗꯅꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯑꯩꯒꯤꯗ ꯇꯧꯕꯤꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯍꯥꯏꯃꯟꯕꯒꯤ ꯌꯥꯔꯛꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨꯅꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯤꯅꯦ ꯏꯪꯈꯣꯜ ꯑꯁꯤ ꯈꯣꯏꯕ ꯉꯁꯤ ꯂꯣꯏꯁꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯅꯦꯛꯑꯒꯅꯦ ꯉꯁꯤ ꯍꯦꯛꯇ ꯂꯣꯏꯁꯟꯅꯕ ꯈꯣꯏꯍꯜꯂꯒꯦ꯫ ꯐꯔꯦ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ, ꯅꯪꯁꯨ ꯌꯧꯅꯕ ꯇꯧꯔꯣ꯫ ꯈꯨꯔꯥꯁꯨꯅꯦ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯅꯦ ꯊꯤꯔꯨꯈꯤꯒꯦ꯫ ꯐꯔꯦ ꯃꯥꯝꯃꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯗꯣ ꯃꯥꯝꯃ, ꯏꯪꯈꯣꯜꯗꯣ ꯑꯩꯅ ꯇꯪꯈꯥꯏ ꯍꯦꯟꯅꯗꯤ ꯈꯣꯏꯖꯔꯝꯃꯕꯅꯤ꯫ ꯑꯗꯣ ꯇꯪꯈꯥꯏ ꯈꯛꯀꯤ ꯄꯩꯁꯥꯗꯤ ꯄꯤꯕꯤꯔꯣ ꯃꯥꯝꯃ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯊꯕꯛ ꯂꯣꯏꯗꯅ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯅꯪꯅ ꯉꯁꯤꯃꯛ ꯈꯣꯏꯕ ꯍꯦꯛꯇ ꯂꯣꯏꯁꯜꯂꯨ꯫ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ꯫ ꯐꯔꯦ ꯃꯥꯝꯃꯒꯤ ꯋꯥꯈꯜꯅꯕꯨꯅꯦ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤꯅꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯃꯥꯝꯃ, ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ, ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯟꯕ ꯃꯁꯤꯒꯤ ꯁꯟ ꯑꯔꯥꯡꯕꯤ ꯑꯁꯤ ꯂꯣꯏꯔꯨꯗꯅ ꯀꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯃꯥꯁꯨꯅꯦ ꯃꯅꯤꯡ ꯇꯝꯅ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯑꯩꯁꯨꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯔꯒꯦ꯫ ꯑꯔꯥꯡꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡ ꯇꯝꯅ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩꯁꯨꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯗꯨꯅꯅꯦ ꯄꯨꯟꯁꯤ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯂꯨꯔꯒꯦ꯫ ꯅꯪꯒ ꯑꯩꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤꯅꯦ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯇꯥꯕꯅꯦ ꯁꯨꯝ ꯍꯦꯟꯀꯠꯂꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯅꯅꯤꯡ ꯇꯝꯅ ꯆꯠꯆꯈ꯭ꯔꯣ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯔꯥꯡꯕꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ
ꯊꯕꯛ ꯑꯋꯥꯕ ꯑꯃꯠꯇ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯟꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯁꯨꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯃꯈꯣꯏꯅ ꯑꯃꯠꯇ ꯈꯪꯕꯤꯗꯦ꯫ ꯀꯥꯟꯅꯗꯦ, ꯑꯥꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯆꯪꯂꯒꯦ, ꯑꯗꯨꯒꯅꯦ ꯁꯖꯤꯛ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ꯫ ꯏꯁ, ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯛꯅ ꯁꯥꯈ꯭ꯔꯦꯃꯦ ꯇꯧꯔꯤꯁꯦ꯫ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯍꯣꯕ ꯃꯅꯨꯡ ꯑꯁꯤꯗꯅꯦ ꯆꯪꯂꯒꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯂꯒꯦ꯫ ꯍꯩꯁ, ꯑꯩꯒꯤ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯊꯣꯛꯂꯒꯅꯦ ꯁꯖꯤꯛ ꯐꯖꯕ ꯈꯤꯇ ꯆꯥꯔꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅꯅꯦ ꯍꯦꯛꯇ ꯂꯩꯊꯣꯛꯂꯒꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯁꯖꯤꯛꯁꯤꯡ ꯑꯁꯤꯗꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯁꯖꯤꯛꯁꯦ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯔꯛꯇ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ꯫ ꯎꯃꯪꯁꯤꯗꯤ ꯁꯖꯤꯛ ꯑꯍꯥꯎꯕ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤꯅꯦ꯫ ꯄꯨꯛꯁꯤꯁꯨ ꯊꯜꯂꯦ꯫ ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ꯫ ꯃꯔꯥꯡꯒꯁꯨ ꯌꯥꯝꯅ ꯂꯥꯡꯉꯤꯅꯦ꯫ ꯃꯥꯒꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯗꯤ ꯃꯥꯟꯗꯦ꯫ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯅꯥꯄꯤ ꯑꯁꯤ ꯊꯠꯇꯨꯅ ꯆꯥꯔꯤꯕ ꯑꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯥ ꯐꯥꯗꯨꯅ ꯆꯥꯏ, ꯑꯗꯨꯒ ꯃꯥꯅ ꯅꯥꯄꯤ ꯆꯥꯔꯤꯕ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯅꯥꯄꯤ ꯆꯥꯕ ꯁꯥ ꯑꯁꯤꯅꯗꯤꯅꯦ ꯀꯩꯁꯨ ꯁꯥꯊꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅꯅꯦ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯅꯍꯥꯟꯃꯈꯩ ꯂꯩꯕꯁꯨ ꯁꯨꯡꯎꯃꯛ ꯎꯗꯦ꯫ ꯏꯇꯥꯎꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯏꯇꯥꯎ, ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯜꯂꯔꯥꯡꯕꯤ ꯀꯧꯋꯦ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯃꯪ ꯑꯁꯤꯗ ꯂꯩꯇꯦ꯫ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯏꯇꯥꯎ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯝꯍꯨꯏ ꯀꯧꯋꯦ꯫ ꯑꯗꯣ ꯏꯇꯥꯎꯅ ꯁꯥ ꯐꯥꯔ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯃꯁꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯁꯤꯕꯨ ꯊꯠꯂꯒ ꯆꯥꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯇꯥꯎ ꯂꯝꯍꯨꯏ, ꯑꯩꯗꯤ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯑꯃꯠꯇ ꯆꯥꯗꯦ꯫ ꯑꯩꯅ ꯆꯥꯕꯗꯤ ꯎꯍꯩ ꯋꯥꯍꯩꯅꯆꯤꯡꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯦ ꯈꯛꯇꯅꯤ ꯑꯩꯅ ꯆꯥꯖꯕꯗꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯥꯏ ꯏꯇꯥꯎꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯤꯔꯨꯔꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯆꯥꯗꯕ, ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯛꯇ ꯆꯥꯕ ꯁꯥ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯁꯤꯀꯣ? ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥꯎ ꯂꯝꯍꯨꯏ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯁꯦ꯫ ꯑꯗꯨ ꯏꯇꯥꯎ ꯂꯝꯍꯨꯏ, ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯂꯝꯍꯨꯏ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯣ꯫ ꯑꯗꯨ ꯏꯇꯥꯎ, ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ? ꯍꯣꯏ ꯏꯇꯥꯎ꯫ ꯍꯩꯁ, ꯃꯁꯤꯗ ꯂꯥꯛꯏꯕ ꯀꯩ ꯑꯁꯦ ꯃꯁꯤꯒꯤ ꯃꯀꯣꯜ ꯑꯣꯏꯕ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯥꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯀꯤꯅꯕ ꯑꯩ ꯗꯞ ꯈꯔ ꯇꯧꯔꯒꯦ꯫ ꯍꯩꯁ, ꯄꯨꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ꯫ ꯀꯩꯖꯥꯎ ꯑꯃꯠꯇ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯍꯟꯇꯛ ꯃꯔꯛ ꯐꯥꯗꯨꯅ ꯆꯥꯔꯤꯕ ꯀꯩ ꯑꯁꯦ ꯐꯩꯅꯥꯝꯗꯤ ꯌꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯄꯦꯟꯕ ꯀꯧꯕ ꯅꯥꯏꯗꯦ꯫ ꯀꯩꯁꯦ ꯑꯃꯠꯇꯪꯒ ꯐꯥꯔꯒ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯏꯁ, ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯗꯤ ꯀꯔꯤ ꯁꯥꯅꯣ ꯍꯣꯏ? ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯅꯦ꯫ ꯃꯥꯗꯤ ꯀꯩ ꯐꯥꯔꯒ ꯆꯥꯕ ꯁꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯃꯀꯣꯜ ꯑꯁꯤꯗ ꯃꯥꯅ ꯆꯪꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯐꯥꯒꯦꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯑꯁꯦ꯫ ꯃꯥꯒꯤꯁꯦ ꯑꯩ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯁꯪꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯦ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ꯫ ꯃꯥꯅ ꯎꯈ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯦꯜꯍꯧꯔꯒꯦ꯫
ꯏꯇꯥꯎ ꯀꯩ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯕꯗꯨꯕꯨ ꯏꯇꯥꯎ ꯂꯝꯍꯨꯏ ꯑꯩꯒꯤ ꯃꯀꯣꯟꯗꯅꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯥꯡ ꯇꯨꯔꯥꯡꯒꯁꯨ ꯂꯥꯡꯕ ꯁꯥ ꯑꯆꯧꯕ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯒꯁꯨ ꯃꯥꯅ ꯀꯩ ꯐꯥꯔꯒ ꯆꯥꯅꯤꯡꯉꯤ ꯀꯩ ꯑꯃꯠꯇꯒ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯍꯧꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯗꯣ ꯑꯩ ꯐꯥꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯏꯕꯅꯤꯅꯦ ꯏꯇꯥꯎ ꯍꯦꯔꯥ ꯏꯇꯥꯎ ꯃꯗꯨꯒꯤ ꯁꯥ ꯑꯗꯨꯕꯨ ꯅꯪꯅ ꯀꯤꯗꯅ ꯆꯦꯜꯂꯛꯏꯕꯅꯤꯅꯦ ꯃꯗꯨꯒꯤ ꯁꯥ ꯑꯗꯨꯗꯤꯅꯦ ꯁꯥ ꯉꯥ ꯐꯥꯗꯨꯅ ꯆꯥꯕ ꯁꯥ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯃꯥꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩ ꯈꯛꯇꯅꯤ ꯃꯥꯅ ꯆꯥꯔꯤꯕ ꯑꯁꯦ ꯑꯗꯨ ꯁꯥ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯀꯤꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯀꯩ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯎꯃꯪ ꯑꯁꯤꯗ ꯏꯇꯥꯎ ꯀꯩꯃꯨꯛ ꯁꯥꯊꯤꯕ ꯁꯥ ꯑꯃꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯎꯃꯪ ꯑꯁꯤꯗꯗꯤꯅꯦ ꯏꯇꯥꯎ ꯀꯩꯃꯨꯛ ꯁꯥꯊꯤꯕ ꯁꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯇꯥꯎ ꯀꯩꯅꯅꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯥ ꯑꯗꯨꯕꯨ ꯊꯦꯡꯅꯔꯒ ꯀꯤꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯂꯝꯑꯣꯛ ꯅꯪꯁꯨ ꯑꯩꯒꯤ ꯃꯀꯣꯟꯗꯅꯦ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤ ꯑꯗꯨꯒꯅꯦ ꯅꯪ ꯁꯥ ꯑꯗꯨ ꯎꯔꯀꯥꯟꯗꯅꯦ ꯅꯪ ꯁꯣꯏꯗꯅ ꯀꯤꯒꯅꯤ ꯑꯩ ꯎꯕꯒ ꯃꯥꯅꯅꯦ ꯑꯩꯕꯨ ꯆꯥꯒꯦꯅꯅꯦ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯃꯥꯅ ꯑꯩꯕꯨ ꯆꯥꯈꯤꯅꯦ ꯄꯥꯈꯠꯇꯅ ꯑꯩꯁꯨ ꯀꯟꯅ ꯆꯦꯜꯂꯛꯏꯕꯅꯤꯅꯦ ꯏꯇꯥꯎ ꯂꯝꯑꯣꯛ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯩ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯅꯦ ꯆꯠꯅꯕ ꯇꯧꯁꯤ ꯍꯦꯔꯥ ꯏꯇꯥꯎ ꯂꯝꯍꯣꯛ ꯅꯪꯁꯨ ꯌꯥꯎꯔꯛꯂꯕ꯭ꯔꯥ ꯑꯃꯨꯛ ꯀꯤꯕ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯃꯗꯨꯒꯤ ꯁꯥ ꯑꯗꯣ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩ ꯈꯛꯇꯅꯤ ꯃꯥꯅ ꯆꯥꯔꯤꯕ ꯑꯁꯦ ꯑꯩꯒꯁꯨ ꯉꯁꯥꯏ ꯊꯦꯡꯅꯔꯛꯂꯕꯅꯦ ꯑꯩꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯕꯅꯤ ꯉꯁꯥꯏꯅ ꯑꯩꯒ ꯃꯥꯒꯅꯦ ꯃꯔꯨꯞ ꯑꯣꯏꯔꯁꯦꯅꯅꯦ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯖꯗ꯭ꯔꯒꯅꯅꯦ ꯏꯇꯥꯎ ꯀꯩꯒꯤ ꯃꯀꯣꯜ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯁꯤ ꯑꯩꯅꯅꯦ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯦ ꯏꯇꯥꯎ ꯂꯝꯍꯨꯏ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯏꯇꯥꯎ ꯀꯩꯒ ꯅꯈꯣꯏ ꯑꯅꯤꯈꯛ ꯆꯠꯂꯨ ꯑꯩꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯖꯔꯒꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝꯅ ꯄꯤꯛꯏ ꯑꯗꯨꯅꯅꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯣ ꯐꯔꯦ ꯏꯇꯥꯎ ꯂꯝꯍꯨꯏ ꯏꯇꯥꯎ ꯂꯝꯃꯣꯛꯁꯨꯅꯦ ꯀꯤꯗꯦ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯇꯥꯎ ꯅꯪꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯩ ꯑꯩ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯦꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯩ ꯆꯠꯅꯕ ꯇꯧꯔꯁꯤ ꯀꯩ ꯑꯁꯤꯒ ꯂꯝꯍꯨꯏ ꯑꯁꯤꯒ ꯑꯃꯨꯛ ꯍꯧꯅꯔꯒ ꯂꯥꯛꯑ ꯃꯥꯜꯂꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯐꯥꯔꯒ ꯆꯥꯒꯦꯅ ꯈꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯤꯅꯕ ꯑꯩ ꯗꯞ ꯑꯃ ꯇꯧꯔꯒꯦ ꯑꯩꯁꯦ ꯄꯨꯛꯁꯦ ꯌꯥꯝꯅ ꯂꯥꯝꯈ꯭ꯔꯦꯗ ꯂꯝꯍꯨꯏ ꯑꯃꯗꯤ ꯀꯩꯕꯨ ꯐꯥꯗꯨꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯐꯥꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕꯁꯦ ꯉꯁꯥꯏꯗꯒꯤꯅꯤ ꯀꯩ ꯑꯁꯤꯁꯨ ꯐꯥꯔꯒ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯖꯥꯠꯅꯣ ꯑꯃꯨꯛꯇ ꯐꯥꯔꯒ ꯆꯥꯔꯨꯈꯤꯒꯦ ꯏꯇꯥꯎ ꯂꯝꯍꯨꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯝꯂꯅꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯅ ꯏꯇꯥꯎ ꯂꯝꯍꯨꯏꯕꯨꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯏꯇꯥꯎ ꯇꯥꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯇꯥꯎꯅ ꯊꯥꯖꯗꯦꯗꯣ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯈꯪꯉꯕꯅꯤꯅ ꯏꯇꯥꯎꯁꯨ ꯀꯤꯔꯝꯃꯅꯤꯅꯦ ꯏꯇꯥꯎ ꯀꯩ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯀꯤꯗꯣꯏꯅꯣ ꯃꯥꯒ ꯑꯩꯒꯗꯤꯅꯦ ꯃꯔꯨꯞ ꯑꯣꯏꯁꯦꯅ ꯉꯁꯥꯏꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅꯦ ꯁꯜ ꯑꯔꯥꯡꯕꯤ ꯀꯧꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯅꯔꯒ ꯂꯥꯛꯄ ꯑꯁꯤꯗꯅꯦ ꯃꯥꯕꯨ ꯆꯥꯕ ꯂꯥꯛꯄꯣꯏ ꯅꯤꯡꯗꯅꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯥꯕꯨ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯤꯕꯅꯤ ꯑꯩꯅꯦ ꯃꯥꯕꯨ ꯀꯧꯊꯣꯛꯀꯦ ꯌꯦꯡꯉꯨ ꯏꯇꯥꯎ ꯁꯜ ꯑꯔꯥꯡꯕꯤ ꯅꯪꯒꯤ ꯅꯇꯥꯎ ꯂꯝꯍꯨꯏꯅ ꯂꯥꯛꯏꯕꯁꯦ ꯏꯇꯥꯎ ꯀꯩꯒꯤ ꯏꯕꯥꯅꯤꯁꯦ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤꯅꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯏꯇꯥꯎ ꯂꯝꯍꯨꯏ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨꯗ ꯑꯩꯕꯨ ꯆꯥꯕ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯅꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯤꯅꯕꯅꯦꯅꯅꯦ ꯗꯞ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯏꯇꯥꯎ ꯂꯝꯍꯨꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯣ ꯏꯇꯥꯎ ꯁꯜ ꯑꯔꯥꯡꯕꯤ ꯏꯇꯥꯎ ꯀꯩꯁꯦ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯄꯥꯈꯠꯇꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯏꯇꯥꯎꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯕꯗꯅꯦ ꯃꯥꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅꯅꯦ ꯂꯥꯛꯏꯕꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯃꯥꯅ ꯆꯪꯉꯛꯄꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯆꯥꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯅꯦ ꯃꯥꯕꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅꯅꯦ ꯗꯞ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯔꯁꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯁꯜ ꯑꯔꯥꯡꯕꯤ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯃꯔꯨꯞ ꯑꯣꯏꯔꯁꯤ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯂꯝꯃꯣꯛꯁꯨ ꯑꯥꯗ ꯂꯩꯍꯧꯔꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯁꯜ ꯑꯔꯥꯡꯕꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ